ꯈꯨꯔꯨꯝꯖꯔꯤ ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯄꯥꯎ ꯈꯔ ꯈꯪꯒꯠꯆꯔꯒ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯖꯝꯃꯨꯗ ꯏꯟꯗꯤꯌꯥꯅ ꯀꯥꯞꯊꯔꯛꯈ꯭ꯔꯦ꯫ ꯖꯝꯃꯨꯒꯤ ꯈꯣꯔ ꯁꯦꯟꯇꯔꯗ ꯄꯥꯏꯁꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯃ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯀꯥꯞꯊꯔꯛꯂꯕ ꯃꯇꯨꯡ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯆꯥꯏꯅꯥꯅ ꯁꯥꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟ ꯑꯣꯏꯔꯝꯂꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯔꯚꯤꯂꯦꯟꯁ ꯗ꯭ꯔꯣꯟ ꯑꯁꯤ ꯖꯝꯃꯨꯒꯤ ꯈꯣꯔ ꯁꯦꯟꯇꯔꯗ ꯂꯩꯕ ꯆꯥꯛꯂꯥ ꯈꯨꯡꯒꯪꯒꯤ ꯁꯥꯒꯠꯄ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯗꯤꯐꯦꯟꯁ ꯏꯟꯁꯇꯣꯂꯦꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯄꯥꯏꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯆꯥꯏꯅꯥꯅ ꯁꯥꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯂꯩꯔꯒ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯂꯕ ꯃꯇꯨꯡꯗ ꯁꯔꯚꯤꯂꯦꯟꯁ ꯑꯣꯄꯔꯦꯁꯟꯒꯤꯗꯃꯛ ꯊꯥꯗꯣꯛꯄ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯗ꯭ꯔꯣꯟ ꯑꯁꯤꯗꯒꯤ ꯒꯤꯒꯥꯋꯥꯠ 69ꯒꯤ ꯃꯥꯏꯀ꯭ꯔꯣ SD ꯀꯥꯔꯗ ꯑꯃꯁꯨ ꯐꯪꯕ ꯉꯝꯈꯤ꯫ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯔꯤꯀꯚꯔ ꯇꯧꯕ ꯉꯝꯂꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯗ꯭ꯔꯣꯟ ꯑꯁꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅ ꯔꯤꯀꯣꯛꯅꯥꯏꯁꯟ ꯃꯤꯁꯟꯗ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯣꯟ ꯃꯈꯜ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯗ꯭ꯔꯣꯟꯒꯤ ꯍꯧꯔꯛꯐꯝ ꯑꯃꯗꯤ ꯀꯔꯝꯕ ꯃꯐꯝꯗꯒꯤ ꯄꯥꯏꯔꯛꯈꯤꯕꯅꯣ ꯈꯪꯗꯣꯛꯅꯕ ꯊꯤꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ E20ꯒꯤ ꯋꯥꯊꯣꯛ ꯀꯪꯒ꯭ꯔꯦꯁꯋꯥꯂꯥꯅ ꯅꯦꯁꯅꯦꯜ ꯀꯦꯝꯄꯦꯟ ꯆꯠꯊꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯄꯦꯇ꯭ꯔꯣꯜꯗ ꯏꯊꯥꯅꯣꯜ ꯆꯥꯗ ꯀꯨꯟ ꯌꯥꯟꯗꯨꯅ ꯌꯣꯟꯅꯕ ꯄꯣꯂꯤꯁꯤ ꯆꯠꯅꯍꯟꯈ꯭ꯔꯕ ꯃꯇꯨꯡ E20 ꯍꯥꯏꯅ ꯈꯪꯅꯕ ꯏꯊꯥꯅꯣꯜ ꯌꯥꯜꯂꯕ ꯊꯥꯎ ꯃꯈꯜ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯣꯄꯣꯖꯤꯁꯟꯅ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯕꯒꯤ ꯈꯣꯜꯂꯥꯎ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ ꯍꯌꯦꯡ ꯑꯣꯒꯁꯠ 1ꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯀꯤ ꯊꯧꯑꯣꯡꯕꯨ ꯌꯥꯅꯤꯡꯗꯕ ꯎꯠꯀꯗꯧꯔꯤ꯫ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤꯒꯤ ꯅꯦꯁꯅꯦꯜ ꯀꯟꯚꯦꯅꯔ ꯑꯔꯕꯤꯟꯗ ꯀꯦꯖꯔꯤꯋꯥꯂ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯦꯛꯁꯇ ꯊꯥꯒꯠꯂꯛꯈꯤꯕ ꯄꯣꯁꯠ ꯑꯃꯗ ꯍꯌꯦꯡꯗꯒꯤ E20ꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯟꯅꯕ AAP ꯅꯦꯁꯅꯦꯜ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯂꯒꯅꯤ꯫ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯆꯝ ꯆꯠꯄ ꯃꯤꯑꯣꯏ ꯑꯃꯁꯨꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯁꯤꯡꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯒ ꯂꯣꯏꯅꯅ E20ꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯀꯦꯝꯄꯦꯟ ꯍꯧꯗꯣꯛꯄꯗ ꯄꯨꯝꯅꯃꯛ ꯁꯧꯒꯠꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯀꯪꯒ꯭ꯔꯦꯁꯋꯥꯂꯥ ꯃꯈꯥ ꯇꯥꯔꯗꯨꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯀ꯭ꯂꯕꯇ ꯅꯨꯃꯤꯠ ꯌꯨꯡꯕꯗꯒꯤ ꯍꯧꯒꯗꯕ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯗꯦꯜꯂꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ꯫ ꯑꯗꯨꯒ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯄ ꯉꯝꯗꯅ ꯀꯦꯝꯄꯦꯟ ꯑꯁꯤꯕꯨ ꯁꯧꯒꯠꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8588833212ꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯗꯨꯅ ꯀꯦꯝꯄꯦꯟ ꯑꯁꯤꯗ ꯚꯔꯆꯨꯑꯦꯜ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯍꯟꯗꯛ ꯅꯤꯠ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯍꯥꯁꯤꯡꯅ ꯃꯅꯥ ꯇꯥꯊꯤꯔꯕ ꯂꯩꯉꯥꯛ ꯑꯁꯤ ꯈꯨ ꯀꯨꯟꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯍꯟꯈꯤ꯫ ꯍꯧꯖꯤꯛ AAPꯅ ꯂꯨꯆꯤꯡꯗꯨꯅ E20 ꯊꯥꯎ ꯁꯤꯖꯤꯟꯅꯕꯗ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯗꯨꯅ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯊꯥꯅꯣꯜ ꯌꯥꯟꯕꯒꯤ ꯃꯥꯌꯣꯛꯇ ꯏꯍꯥꯟ ꯍꯥꯟꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕ ꯑꯦꯛꯇꯤꯚꯤꯁꯠ ꯇꯥꯏꯁꯤꯟ ꯄꯨꯅꯨꯋꯥꯂꯥꯅ E20ꯒꯤ ꯃꯥꯌꯣꯛꯇ ꯁꯥꯏꯂꯦꯟ ꯃꯥꯔꯆ ꯆꯠꯄꯒ ꯂꯣꯏꯅꯅ ꯆꯔꯥ ꯍꯦꯟꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ ꯍꯥꯏꯅꯁꯨ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯨꯁꯂꯤꯝꯁꯤꯡꯁꯨ ꯅꯨꯄꯤ ꯂꯣꯟꯍꯟꯗꯕꯗꯒꯤ ꯄꯤꯇꯤꯁꯟꯗ ꯁꯦꯟꯇꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯅꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ꯫ ꯑꯦꯛꯇꯤꯚꯤꯁꯠ ꯖꯀꯤꯌꯥ ꯁꯣꯃꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯄꯤꯇꯤꯁꯟ ꯑꯃꯗ ꯀꯣꯔꯠ ꯑꯁꯤꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯗꯨꯅ ꯃꯨꯁꯂꯤꯝꯁꯤꯡꯅ ꯃꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯄꯔꯁꯣꯅꯦꯜ ꯂꯣꯒꯤ ꯃꯈꯥꯗ ꯅꯨꯄꯤ ꯂꯣꯜꯂꯤꯕꯁꯤꯡ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯥꯏꯅꯤꯡꯒꯤ ꯈꯦꯟꯅꯕ ꯊꯝꯗꯕ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯇ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯑꯟꯀꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯑꯣꯏꯕ ꯊꯧꯑꯣꯡ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯖꯁꯇꯤꯁ ꯁ꯭ꯔꯤ ꯀꯇꯥꯔꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯅ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯇ ꯅꯣꯇꯤꯁ ꯊꯥꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯗꯕꯅꯤ ꯍꯥꯏꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯄꯤꯇꯤꯁꯟ ꯑꯁꯤ ꯕꯥꯏꯒꯦꯃꯤꯕꯨ ꯆꯩꯔꯥꯛ ꯄꯤꯔꯤꯕ ꯚꯥꯔꯇꯤꯌꯥ ꯅ꯭ꯌꯥꯌ ꯁꯪꯍꯤꯇꯥ ꯒꯤ ꯁꯦꯛꯁꯟ
82 panduna Muslim personal logi makhada nupi lonbagi khongthang komthoklibasi liningi khenaba mityeng thamdana unconstitutional oihanbiu Muslim singi luhongba amadi khainabagi thawong singbu state authority singda tangai fadana registration tawhanbiu masida natana Supreme Court na law commission natraga union lengakta direction pibiduna Muslim personal law bu codify tawba dive semhanbiu haijarakhi Assam isauda sikiba missing humfu yaukre Assamgi ising isaugi fibam khara makai hantakrabasu mafam kayada khudong thiningai oiba fibamda adumak lairi Sivasaga district nauna mioi ani ising ichau asida sikibaga loinana chahi asigi Assamgi ising ichauda sikiba apunba missing humfu tara yaukre hauze Srisagar Vishnath Charaidio, Kamrup, Jorhat, Demanjing amadi Nagaon districta ising ichauna mioi lak ani hena awaba mayok na hali Assam State Disaster Management Authority di maikaidagi haukiba pung kunmarida Sivasagarda laikidaba mioi ani asi nupa ngaktani ichaw asina yumda yokpa yen nganu amadi sashan lak ahumrom su awaba mayok na hali sashan kaya su sikibada natana haukiba pung kunmari khaktada chana thaknaba potlam kaya mang tahankre authority singna chana thaknaba sing gen thokli haiki West Asia da thokliba Stridsin asina maram oiraga Indian taraga taruk laikidre Rajya Sabha West Asia da thokliba Stridsin asina maram oiraga seller tara yauna punna mioi taraga taruk laikidre haina India lengangna Rajya Sabha gi ngasi sathakiba nongju mifamda thamkre West Asia da thokliba crisis asida lebak asigi leiriba mioi kaya asi ana aso apan nangkiba laikrabagi amadi confiscation chingba singlenga ki makedagi financial Assistant Pikiba Libra Haina Ngasi Thakiba Rajya Sabha gi nongju mifamda unstar question oina hanglakiba wahangi pakhum piraduna External Affairs ki Union Minister of State Kirati Vardasinghana West Asia da thoklaba crisis asina maram oiraga India gi mioi Omanda Mari UAE da Mari Kuwait da ani Saudi Arabia da ama amadi Iraq da ama laikidre aduga Indian Nation UAE da kuntraga nithoi Oman da kunga mari Kuwait da tarahundoi Qatar da mari Saudi Arabia da ama amdi Israel da ama tharaga punna mioi humfu tara manga aso open nangkre haina phongdoki Minister of State External Affairs Kirati Baban Singhana West Asia da thokliba crisis asiga mari leinadaba thodokta Kotagi Raslan Farm Facility da leiba Indian Nation tarani thoi lekidre Iran dagi Armenia amani Azeda Vaizan da leiba asigi mioi lising aniga chawnga yankai taret Teherana da leiriba Indian Ambassador da thodok lauduna Source Border Movement mateng pangkre haina phongdoki mahana makhataraduna phongdoki da West Asia da tholiba crisis asina maram oiraga aso apan nangkraba leba asigi miyoi kaya mari leinaba local hospital singda ana layengi thabak chathakre Indian Embassy amadi constituted maikaidagi local authorities singa coordinate leina thabak tawduna amadi hospital gi oiriba authority da tattana pau faunaduna ana layeng chathariba lebak asigi miyoising adugi matangda kupna monitor tawri West Asia da thokleba crisis asina maram oiriga laikidaba Indian sellers sing adugi lehoriba imung manung singi miyoisingda DGMA welfare scheme welfare fund society ASW Gimakhada compensation senfam lu oina lupa lakh tara pikre asigi mathakta collective bargaining agreement gi matung ina ahenba lupa lakh tara nithoi amadi lupa lakh tara pikiba laikre haina phongdoki
ꯀꯇꯥꯔꯗ ꯂꯩꯕ ꯒ꯭ꯔꯥꯁ ꯐꯦꯁꯤꯂꯤꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯟꯗꯤꯌꯟꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯁꯅꯦꯜ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯃꯈꯥ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 2,2ꯒꯤ ꯇꯦꯡꯕꯥꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯟꯍꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯁꯇꯔꯅꯦ ꯑꯦꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯥꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯈꯤꯕ ꯂꯩꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯂꯤ꯫ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯖꯟ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯌꯥ ꯌꯥꯎꯕ ꯃꯜꯇꯤꯂꯦꯌꯔ ꯃꯦꯒꯥꯖꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯂꯩꯔꯦ꯫ MEAꯒꯤ ꯂꯩꯔꯤꯕ ꯔꯦꯄꯤꯗ ꯔꯦꯁꯄꯣꯟꯁ ꯁꯦꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒ ꯄꯨꯟꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯋꯦꯁ ꯑꯦꯁꯤꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯏꯚꯥꯀꯨꯑꯦꯁꯟ ꯇꯧꯕ ꯌꯥꯅꯕ ꯈꯣꯡꯊꯥꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅꯁꯨ ꯀꯤꯔꯇꯤ ꯕꯥꯕꯟ ꯁꯤꯡꯍꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯟ 13 ꯂꯩꯈꯤꯗ꯭ꯔꯦ ꯔꯥꯖ꯭ꯌ ꯁꯚꯥ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯤꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯂꯔ 10 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 13 ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯉꯁꯤ ꯆꯠꯊꯈꯤꯕ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯊꯝꯈ꯭ꯔꯦ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯁꯤ ꯑꯅꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕ ꯂꯩꯈ꯭ꯔꯕꯒꯤ ꯑꯃꯗꯤ ꯀꯝꯄꯦꯟꯁꯦꯁꯟꯅꯆꯤꯡꯕꯁꯤꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ ꯅꯣꯡꯖꯨ ꯃꯤꯐꯝꯗ ꯑꯟꯁ꯭ꯇꯥꯔ ꯀꯣꯏꯁꯟ ꯑꯣꯏꯅ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯀꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯀꯤꯔꯇꯤ ꯕꯔꯗꯥ ꯁꯤꯡꯍꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯑꯣꯃꯟꯗ 4, UAEꯗ 4, ꯀꯨꯋꯦꯠꯇ 2, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ 1 ꯑꯃꯗꯤ ꯏꯔꯥꯛꯇ 1 ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯏꯟꯇꯔꯅꯦꯁꯅꯦꯜ UAEꯗ 32, ꯑꯣꯃꯥꯟꯗ 24, ꯀꯨꯋꯦꯠꯇ 18, ꯀꯇꯥꯔꯗ 4, ꯁꯥꯎꯗꯤ ꯑꯔꯥꯕꯤꯌꯥꯗ 1 ꯑꯃꯗꯤ ꯏꯖꯔꯦꯜꯗ 1 ꯊꯥꯔꯒ ꯄꯨꯟꯅ ꯃꯤꯑꯣꯏ 35 ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯁ꯭ꯇꯦꯠ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁ ꯀꯤꯔꯇꯤ ꯕꯥꯕꯟ ꯁꯤꯡꯍꯅ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯕ ꯊꯧꯗꯣꯛꯇ ꯀꯣꯇꯥꯒꯤ ꯔꯥꯖꯂꯥꯟꯐꯝ ꯐꯦꯁꯤꯂꯤꯇꯤꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ 12 ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯔꯥꯟꯗꯒꯤ ꯑꯃꯦꯅꯤꯌꯥ ꯑꯃꯗꯤ ꯑꯖꯦꯔꯕꯥꯏꯖꯥꯟꯗ ꯂꯩꯕ ꯑꯁꯤꯒꯤ ꯃꯤꯑꯣꯏ 2,958 ꯇꯦꯍꯔꯥꯅꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤꯗꯔꯗ ꯊꯧꯗꯣꯛ ꯂꯧꯗꯨꯅ ꯁꯣꯜꯁ ꯕꯣꯔꯗꯔ ꯃꯨꯚꯃꯦꯟꯇ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯃꯔꯤ ꯂꯩꯅꯕ ꯂꯣꯀꯦꯜ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯑꯅꯥ ꯂꯥꯌꯦꯡꯒꯤ ꯊꯕꯛ ꯆꯠꯊꯈ꯭ꯔꯦ꯫ ꯏꯟꯗꯤꯌꯟ ꯑꯦꯝꯕꯦꯁꯤ ꯑꯃꯗꯤ ꯀꯟꯁꯨꯂꯦꯇꯦꯗ ꯃꯥꯏꯀꯩꯗꯒꯤ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯀꯣꯑꯣꯔꯗꯤꯅꯦꯠ ꯂꯩꯅ ꯊꯕꯛ ꯇꯧꯗꯨꯅ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯑꯣꯏꯔꯤꯕ ꯑꯣꯊꯣꯔꯤꯇꯤꯗ ꯇꯠꯇꯅ ꯏ-ꯄꯥꯎ ꯐꯥꯎꯅꯗꯨꯅ ꯑꯅꯥ ꯂꯥꯌꯦꯡ ꯆꯠꯊꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯃꯣꯅꯤꯇꯔ ꯇꯧꯔꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯏꯟꯗꯤꯌꯟ ꯁꯦꯂꯔꯁꯤꯡ ꯑꯗꯨꯒꯤ ꯂꯩꯍꯧꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ DGMA ꯋꯦꯜꯐꯤꯌꯔ ꯁ꯭ꯀꯤꯝ, ꯋꯦꯜꯐꯤꯌꯔ ꯐꯟꯗ ꯁꯣꯁꯥꯏꯇꯤ SW ꯒꯤ ꯃꯈꯥꯗ ꯀꯝꯄꯦꯟꯁꯦꯁꯟ ꯁꯦꯟꯐꯝ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯈ꯭ꯔꯦ꯫ ꯑꯁꯤꯒꯤ ꯃꯊꯛꯇ ꯀꯂꯦꯛꯇꯤꯚ ꯕꯖꯦꯅꯤꯡ ꯑꯦꯒ꯭ꯔꯤꯃꯦꯟꯠꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯦꯟꯕ ꯂꯨꯄꯥ ꯂꯥꯈ 12 ꯑꯃꯗꯤ ꯂꯨꯄꯥ ꯂꯥꯈ 10 ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫
ꯀꯇꯥꯔꯗ ꯂꯩꯕ ꯒ꯭ꯔꯥꯁ ꯐꯦꯁꯤꯂꯤꯇꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯏꯟꯗꯤꯌꯟꯁꯤꯡ ꯑꯗꯨꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯦꯁꯅꯦꯜ ꯔꯤꯂꯤꯐ ꯐꯟꯗꯒꯤ ꯃꯈꯥ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 2,200ꯒꯤ ꯇꯦꯡꯕꯥꯡ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯦꯁ ꯑꯦꯁꯤꯌꯥꯗ ꯊꯣꯛꯂꯤꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥꯒꯤ ꯅꯦꯁꯅꯦꯜꯁꯤꯡꯗ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡ ꯑꯁꯤꯕꯨ ꯀꯥꯎꯊꯣꯛꯅꯕ ꯑꯃꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯍꯟꯊꯍꯟꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯜꯁꯇꯅꯦ ꯑꯦꯁꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯥꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯈꯣꯡꯊꯥꯡ ꯄꯥꯏꯈꯠꯈꯤꯕ ꯂꯩꯔꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯏꯈꯠꯂꯤ꯫ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯔꯤꯖꯟ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯊꯦꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯀꯌꯥ ꯌꯥꯎꯕ ꯃꯜꯇꯤꯂꯦꯌꯔ ꯃꯦꯒꯥꯖꯤꯟ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯀꯌꯥ ꯄꯥꯏꯈꯠꯄ ꯂꯩꯔꯦ꯫ MEAꯒꯤ ꯂꯩꯔꯤꯕ ꯔꯦꯄꯤꯗ ꯔꯦꯁꯄꯣꯟꯁ ꯁꯦꯜ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯑꯥꯔꯝ ꯐꯣꯔꯁ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒ ꯄꯨꯟꯅ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯋꯦꯁ ꯑꯦꯁꯤꯌꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯁꯤꯡꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯂꯕꯗꯤ ꯈꯨꯗꯛꯇ ꯏꯚꯥꯀꯨꯑꯦꯁꯟ ꯇꯧꯕ ꯌꯥꯅꯕ ꯈꯣꯡꯊꯥꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯍꯥꯏꯅꯁꯨ ꯀꯤꯔꯇꯤ ꯕꯥꯕꯟ ꯁꯤꯡꯍꯅ ꯍꯥꯎꯁꯇ ꯊꯝꯈꯤ꯫ ꯃꯇꯥꯡꯁꯤꯗ ꯅ꯭ꯌꯨꯁ ꯂꯥꯏꯚꯅ ꯁꯟꯗꯣꯛꯆꯕ ꯅꯦꯁꯅꯦꯜ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄꯥꯎ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫